ngase yuk pung mari makhai khar helakpa duwaida sakhangdaba khutlai paiba singna kamjong district ki manung chana leiba kultu village mai thadok lamlei village head deacon amade kultu youth club ki president so Hatlamle haide sakhangdaba singna hatok laga hundok lamlaba mioi ani adudi kuki baptist church kultu gi head deacon oiba elder letmilun haukip amade kultu youth club ki president Lunmin Thang Haukip ni Haidi, tongan ba source sing dagi press na fangba pao magi matungina, ngase yupung mari makai khare helak paduaida, kutlai matik jana pai ba mioi kharana, kultu village tamna nongmai round kaya, mai kai khangdana kapshilaki Haidi, nongmai makhol adu tabadagi khulgi mi sing adu thawai kanna ba khul adu thaduk tu na jena ki, matam ikan kanadana, sakhangdaba sing aduna khulmai tharambaga loinana village head deacon amadi youth ki president hatlaga hundok lambani haidi mai thadok lambagi thodok aduda kultu village ki ayamba saruk tangoi onkhre paugi source amagi matungina kultu hairiba khulasi myanmar da west toba kuki lal hawlop ke ne burma gi shelter lofam oiba khul amani su haidi